Ngasi MAMI TV na anirak subo oina sinjariba symposium asida saruk yabigadawriba aiba amasung aibisingbu ikoknona khurumjari. Chahi Taret Khuntakpa Matung Maramdamda Refugee Oirabara. Hairiba hiram asida taruk subo oina paper pathokpigadawribi. Lamdamsigi saknairaba aiba Dr.Haobam Chitra Richard Assistant Director and Culture na pathokpigani. Ngasigi MAMI TV symposium asida Chahi Taret Khuntakpa Matung Maramdamda Refugee Oirabara haiba asida aigi wahi kharadang thamjabani asoengam yaurabasu ngak mayam punamangna ngak pigani yengbiriba khuding mangna ngak pigani aikhoi asi iramdam masida yelhomi oina leirakpani adubu ngasi di refugee gi matawgum leire Chahi Taret Khuntakpa matamda aikhoi gi thawai tabu hinglabadi haiduna koichen chen duna leirak khibagum ngasi su aikhoi gi miyam relief camp ta leiduna isagi yum leina yum da changba ngamdre amaromda muk aikhoi awang lomdana sekmai mamang lomdana palen kharomdana moirang amadi maning lomdana kaithel manwi phawbadagi hen chatpa yadana leiri aikhoi ase ngayok chapuda yokpa ngagum kayam kuina leikhini Manipur asi railway gi khudong chaba su leitri maram aduna national highway asina aikhoi gi lifeline oiribani aikhoi gi lifeline oiriba lambi chatpa yahandri aikhoi na Manipur gi wangmada chatke hairabadi supnatagi nongthakki lambi asina tana mahut leite adubu hanadi helicopter service leirami hojikti helicopter service lepkhibagum tawre aikhoi gi amatta ngairaba lambi hairagadi nongthakki lambi asini amaromda amuksu aeroplane tongbagi mamal asisu atyapakna wangkhiduna aikhoi punmamaki awaba matam asida awaba piduna leire ana yek leita laira kayasu hen wahalle aikhoi ase Manipur dagi horakpa yelhomi asengbani aikhoi gi leijariba yum asibu leiba yaroi haibagi matagum yum mai thaduna talakhiba matamda aikhoi kadaidano aikhoina chengadoriba isa da pansinduna mukta yengsi maramaduna aikhoi punamak gyan taminaba matam yaure karigidamak Manipur ase Indiana tathiribano hairagadi amaromda Manipur ase aikhoi isagi senthok leijade center gi mapan tangduna haijanonjaduna leiri pumnamak ase yelhomi oiriba kanglaipak miyoi khudingna munna khantamina duna anoba kanglaipak ama puraknaba honaminabagi mathau tare matau karamna Chahi Taret Khuntaklaba matung ngasi kanglaipak asi kalakhibage haibasisu aikhoi punna ningsingmina phamthoi aikhoi punamakna khaibung taunaduna leirabadi kanglaipak ase kainabagi maram oirakani apunbagi wakhallon amada aikhoi lingjen manana asanba miyenga loinana Manipur kannaba honaba darkar oi Manipur kannabagi damakta lanthengnagadabani khutta nongai pairaga lanthengnaba khaktana lanthengnabani haibe yaroi khutta kolom pairaga kokilan amasung loksin puthokpa asisu lanwong amani aikhoina lanpham khudingda mai pakpa ngamnaba honagadabani aina phongdoklibase maitai khaktagi wanatte yelhomi irei chappanna makini ngasi lanthengnaribase kokiga natte yelhomi nattaba mitop mian cha singani litanda thogliba thodok mawong asina mayek laraba khudamni madudi maitai data natte ngasi aikhoi na mayoknaribase yelhomi aikhoi punamak aruba phibamda leire haiba mayek sengna tagli yelhomi punamak punsinnabagi matam oire amana amagi angamba mateng pangnaba mathau tai aikhoi punsinnaba hairaga
ꯂꯩꯔꯤꯕ CSO ꯍꯥꯏꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ CSO ꯖꯤꯡꯗꯤ CSO ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯗꯤ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯅ ꯂꯥꯎꯕ ꯈꯛꯇꯅ ꯌꯥꯔꯣꯏ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ngasi yelhomi aikhoida landaraktuna piriba akanba sapu ase achamba sapu nate yamna chauraba akanba sapuni masidagi aikhoina ngakhokke harabadi aikhoi punamak punsinnaba lingjen manaba changi aikhoi masel tokhai tanaba hotnaba miyoi khujok kaya masu leiri haiba aikhoi punamakna kawroidabani punama se khangna aikhoi su khongthang chumna thangba mathau tai Amaramdamda paisa haibase mapangan yamna kali karigumba kanglaipanna paisa yamna pairam labadi ngasi maki irang asisu thoklamdaba yai masida aina phongdok chaninglibadi paisa painabasu honasi paisa bu leirabadi pumna mangnai ikai khumnagani araibu khudam haibabu popi thaba makhoina yelhomi aikhoibu tanthokpa matamda Prithivida mapangal kalle hairiba Indian Army phauba maya kumliba asini karigumba Manipura Chinagumna economic super ama oiramlaba ngasi India laingangna thina usit thoidabagi miyeng yengliba se yenglamloi aikhoigi tungi mirolgi damak imalebagi damak punsillasi apunbana pangani haibadu ningsinglasi achumana mai pai miyan chana yelhomi aikhoibu namthaba oiroi ngamsu ngamloi Manipur imana yaifare yaifaminarasi punnamak pamuk hanna ikoknona kai khunna butsari